Manipur Pradesh Congress Committee ne susenduna BT Road to Laiba Congress Bhavanda Matias Day gi thoram pangtokre. Thoram gu mari lenana MPCC gi President Govindas Konthauzam Congress Legislature Party gi luchingba Okrami Bobi amade Party gi luchingba kayana Vavan asigi complex laiba Mahatma Gandhi gi mitamda laikatuna ikai khumnabut ke. Iramdam gi organic oiba polam sing yonfam laitaba gi awaba mayok nadanaba Manipur Organic Mission Agency Momana Organic oiba polam sing yonba amade miyamda fanghanabagi saruka moina asi sanjen thongda laiba organic outlet ta Kamjong district ki manung chanba fungyar dagi torbot sing amade Churachandpur dagi local gi oiba alu sing fangan ba hokre. United Youth Organization UYO Singzamai Wangma Bayabati Laikai gi Chahiyan kai surakpagi sana fundongba Golden Jubilee gi thoram ngase Singzamai Wangma Bayabati Laikai Community Hall pangthokre. Manipur lenga ki makhada thabak tawriba employee khudingmak chahi humfuda retirement pension piduna service tagi potha haliba se chahi humfu manga da ohena balenga ga sinatu bada ware proviu haina United Front Manipur gi chairman Sapam Samungong phongdokre. Ministry of Human Resource Development asinba National Kala Utsav lisingani kunda Manipur ge dancer Thaunauzam Priyavina Devina leipaga si ahum suba position tarakle Kala Utsav asigi damak selection taraklabi Priyavina Devina Lisingani kungi December ahum da pangthokiba Kaching district oina first position taki. Sangai Express ki mapune Srikant Sarma sapamna nase kai samthong gi lekai kuntra mathoi gi imung kuntra mathoi da liter chamanga chanba water storage tank phangan kre tengbang marup kai samthong na senduna nase Sega Road thoda babok lekai da leiba anauba mandop ta pangthokiba achamba thorumamada water storage tank singadu yenthokibani.